mayambu taramna oksabaga loinana Anjana Moirangthemna mayambu ikok nona khurumjari mayam lakta aikhoisu hairiba channel asibu nungsibiduna like nambiyu amasung subscribe tawbiyu haina channel asigi maikaidagi haijari loinana makha tana thagatcharakpa video khudingmakta mayamna support tawbiyu haina channel asigi maikaidagi haijari ngasi channel asida ai isamaki oiba saireng amatan mayamda khudol tamjage saireng asi isamangna ijabani soikhi lankhiba yaurgasu mayamda ngapinaba haijari entertainment program ni khan ngahaktang oirabasu mayam awa pothaminase haiduna semjaba leisar amakhakni saireng haujaragলাগে leijare aigi saireng gi maming thamoi gi paudam pongam dana pokpa mapokni tangna phangba mapok sida angan bana amokso nathai biredo imit pali kaidoruni ubasu phangdraba aikhoine ikhong pali kaidoruni thangduna chatpa ngamdraba aikhoine chatpasu ngamdraba ubasu phangdraba punsini aikhoigi punsini aikhoigi punsi ningam dabagi maina langoi chan omduna chagliba thamoini pumna makse namsinduna tham penthok patana isaru oi hinglibani ngasisu aikhoi masini aikhoigi punsi nakoigi mideng amada pirang kangda len thibasu kanana khang pamjaine mayamdagi minungsi nokba kauraba aikhoini nokhanbiyu amuktang kaujaroine aikhoigi punsina hanthaba mideng yauda hinghanbiyu aikhoibusu malemsida jingkhatbiyu ikhuse paiduna chasage aikhoisu tunginna tengbangbiyu aikhoibu nungsi midengna kaujaroi aikhoigi punsina pibiyu aikhoida minungsi turoi ngamloi chaliba punsi singsibu pangbi hapiyu thongna mapal naida kaujaroi nakhoibu kaidaunungda aikhoigi punsisina hingliba makhai channel asibu support tawbiyu mayamna nungsibiyu channel asibu